Kokomi Women Wing na lamdam asigi lairiba MLA Minister Singi Mayumda Changduna thokliba irang asigi matangda makhoi chap chaba firep ama khanghalu haiba dabi tawaduna changsilapa khongjangi makha chatharakpa oina ngasi Mahut Minister Khemchan gi yumnam lekaida leiba yumda thomjinkhre Kokomi Women Wings ki maikaidagi matik chadaba MLA Minister Fam Thadu MLA Pumnamak Jiri da chatkadabani haina thaba placard kaya sisinaduna changsinkiba khongjang aduda lup asigi thomi singna Khemchanga undaduna wari sanaba aduda irang asigi matangda asengba firep miyamda khanghalu Unified Command gi Chairman lamdam asigi famnaibada sinaba Khongthang Lokhatlu India gi Home Minister amadi Prime Minister ga unaduna MLA Minister singna luchingduna lamdam asigi ima ibel ga unanaba singadabani haibada singba wafam kaya ama phungdokhibagi paukum oina Minister Khemchan nasu ima ibel sing amadi Manipur miyamna lawrakpa khongthangda saruk yagani amadi CM ga su unaduna miyam gi apamba sing asigi matangda khanghangani haina miyamda thajaba pirakhe Yama Pana Santira, Muxina Samin Tamina Leracanda, Kikango the Toki by Jaco to Motion White. No one could talk to Ado, I said no Mukaki, Mini Karagi, CM in Zazwin, CM to Sakiba, Bisu Sakiba. I know this is the status be high. See, my absolute copy go. I status be high. Dizipina Kumbire, Zagaduki Sanaba, local. Special Commando team music heliport satore na haibadagi adum tharami ai sarkar sum tawrami bo adubo ai na ite mara thamjaningi di khomai se aigi di natebo adu ngahak aigi daita lo mai hanpane sama satluk sure aduna tham thadok pa yaroi MP ahum kai dai gangre sidagi mang thangaro malengi mafan da lauchi BJP ki Prime Minister Home Minister na kuki terrorist Sobat na bahon na bata Manipur ki Maitai hay ba purutset tumme yom tumme di piji way na laire surok lam hangda para badung sada asida niya lepsi imamok tayo nusi na kinam ta hay jage ko ithili gi ani suban jaw su wari salo sangi ako ju semai lam ya driba mo ju sang pa ya driba lady ba mayam si sangdai na bai wari di sangdra Tengah bigo mak, maning mak dulu, juga tengah ini juga.